ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ 1001 ꯊꯥꯒꯠꯆꯔꯤꯒꯤ ꯁꯦꯁꯟ ꯑꯃꯁꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯒꯦꯁ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯄꯔ ꯁ꯭ꯄꯦꯁꯦꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯊꯤꯌꯥꯝ ꯔꯣꯃꯦꯟꯁꯤꯡ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤ ꯁꯣꯁꯤꯗ ꯄꯔꯁꯅꯦꯂꯤ ꯑꯩ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯊꯤꯌꯥꯝ ꯔꯣꯃꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯁ꯭ꯇꯦꯆꯨ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯕꯗ ꯁꯤꯗ ꯎꯕꯤꯔꯤꯕ ꯁ꯭ꯇꯦꯆꯨ ꯑꯁꯤ ꯁꯥꯕꯤꯗꯨꯅ ꯄꯨꯕꯤꯔꯛꯄꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯣꯛ ꯅꯣꯜꯂꯒ ꯈꯨꯔꯨꯝꯖꯗꯨꯅ ꯊꯥꯒꯠꯆꯔꯤ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅꯤ ꯁꯤꯒꯤ ꯂꯥꯏꯁꯦ ꯑꯩꯅ ꯌꯦꯛꯆꯕꯅꯤ ꯑꯩꯈꯣꯏ ꯆꯨꯔꯆ ꯄꯨꯖꯥ ꯀꯠꯄꯒꯤꯁꯦ ꯑꯩꯈꯣꯤ ꯃꯪꯒꯣꯜ ꯌꯥꯝꯅ ꯂꯩꯕ ꯑꯩꯉꯣꯟꯗ ꯅꯤꯡꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯊꯤꯌꯥꯝ ꯔꯣꯃꯦꯟꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯇꯦꯛ ꯑꯃꯇꯪ ꯈꯤꯇꯪ ꯄꯤꯕꯤꯌꯨ ꯑꯩꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯂꯥꯎꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯁꯥꯕ ꯈꯣꯠꯄꯁꯦ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯄꯣꯔꯣꯝꯄꯥꯠꯇ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃ ꯂꯩ ꯑꯗꯒꯤ ꯍꯧꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒ ꯃꯈꯥꯏꯒꯤ ꯀꯣꯔꯁꯁꯤ ꯂꯣꯏꯔꯒ ꯑꯥꯔꯠ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯇꯝꯖꯔꯛꯑꯦ ꯑꯗꯒꯤ ꯑꯥꯔꯠ ꯀꯣꯂꯦꯖ ꯇꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯃꯊꯪ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗ ꯁꯨꯝ ꯌꯥꯎꯕ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯊꯕꯛꯁꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯄꯥꯏꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯜꯞꯆꯔꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕ ꯀꯔꯤ ꯑꯇꯩ ꯁ꯭ꯀꯜꯞꯆꯔꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯇꯝꯃꯛꯏꯗꯨꯁꯨ ꯁ꯭ꯀꯜꯞꯆꯔ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯔꯛꯑꯦ ꯑꯗꯣ ꯁ꯭ꯀꯜꯞꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯛꯇꯪꯒꯤ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯇꯩ ꯀꯃꯥꯏꯅ ꯇꯧ ꯁ꯭ꯀꯜꯞꯆꯔꯁꯤꯗ ꯆꯤꯡꯉꯤꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏ ꯆꯤꯡꯉꯦ ꯊꯕꯛ ꯑꯌꯥꯝꯕꯁꯦ ꯑꯗꯣ ꯎꯗ ꯁꯥꯕ ꯑꯗꯨꯒ ꯁꯤꯃꯦꯟꯅ ꯁꯥꯕ ꯑꯗꯒꯤ ꯕ꯭ꯔꯣꯟꯖꯅ ꯁꯥꯕ ꯐꯥꯏꯕꯔꯅ ꯁꯥꯕ ꯁꯤꯒꯨꯝꯕ ꯑꯥꯏꯇꯦꯝ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯜ ꯇꯣꯉꯥꯟꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯁꯥꯔꯒ ꯃꯥꯒꯤ ꯁꯤꯡꯉꯛꯏꯕ ꯃꯤꯗꯨꯒꯤ ꯑꯄꯥꯝꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯗꯤꯃꯥꯟꯗ ꯂꯩꯕ ꯃꯣꯁ ꯔꯤꯀ꯭ꯋꯦꯁꯇꯦꯠ ꯍꯥꯏꯖꯕ ꯇꯥꯔꯦ ꯁ꯭ꯀꯜꯞꯆꯔꯒꯤ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄꯁꯦ ꯀꯔꯤꯗ ꯂꯥꯛꯄꯤꯒꯦ ꯂꯥꯛꯄꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯌꯥꯝꯕ ꯃꯤꯁꯤꯡꯁꯦ ꯁ꯭ꯀꯜꯞꯆꯔꯁꯦ ꯌꯥꯝ ꯀꯟꯅ ꯄꯥꯝꯅ ꯈꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯆꯨꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯁ꯭ꯇꯦꯆꯨꯁꯤ ꯑꯗꯨꯝ ꯂꯥꯛꯄ ꯆꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯂꯥꯏꯁꯤꯡꯁꯦ ꯁꯣꯝꯂꯣꯝꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯥꯕꯁꯦ ꯀꯔꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯂꯤ ꯁꯥꯕꯤꯕ ꯂꯥꯏꯒꯤ ꯂꯥꯏꯒꯤꯗ ꯍꯥꯏꯁꯦ ꯄꯥꯐꯟꯒꯨꯝꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯛꯐꯝ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯦꯝ.ꯑꯥꯔꯗꯒ ꯁꯅꯥꯃꯍꯤ ꯈꯤꯜꯂꯤꯗ ꯑꯗꯨꯗ ꯊꯝꯃꯤꯕ ꯂꯥꯠꯅꯔꯤꯕꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯅꯥꯃꯍꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯁꯨ ꯈꯤꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯁꯥꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝ ꯂꯩꯌꯦ ꯈꯔꯕꯨꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯁ꯭ꯇꯦꯆꯨꯁꯦ ꯎꯔꯒ ꯀꯅꯥꯅ ꯁꯥꯕꯅꯣ ꯀꯃꯥꯏꯅ ꯀꯣꯟꯇꯦꯛ ꯇꯧꯅꯤ ꯍꯪꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯀꯃꯥꯏꯅ ꯁꯥꯕꯤꯅꯤꯡꯕꯀꯣ ꯁ꯭ꯀꯜꯞꯆꯔꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯌꯥꯎꯔꯒꯗꯤ ꯀꯃꯥꯏꯅ ꯀꯣꯟꯇꯦꯛ ꯇꯧꯒꯅꯤ ꯀꯣꯟꯇꯦꯛꯁꯦ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯁꯤꯡꯖꯃꯩ ꯃꯊꯛ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯁꯦ ꯁꯤꯡꯖꯃꯩ ꯃꯊꯛ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯁꯦ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯈꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯣꯟꯗꯣꯡ 4-5ꯃꯨꯛ ꯆꯠꯂꯒ ꯑꯗꯨꯝ ꯅꯛꯅꯔꯦ ꯁꯣꯔꯣꯛ ꯃꯄꯥꯟꯅꯦꯕꯀꯣ ꯑꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯀꯣꯝꯅ ꯑꯗꯨꯝ ꯊꯤꯔꯛꯄꯩꯗꯤ ꯑꯗꯣ ꯑꯗꯨ ꯑꯗꯨꯝ ꯈꯪꯕꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔꯒꯤ ꯑꯣꯏꯅꯗꯤ ꯐꯣꯟ ꯅꯝꯕꯔꯗꯨꯃ ꯍꯥꯏꯖꯔꯒꯦ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯋꯤ ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯦ 9366038303 ꯁꯤ ꯑꯩ ꯏꯁꯥꯒꯤ ꯐꯣꯟ ꯅꯝꯕꯔꯅꯤ ꯑꯩ ꯑꯝꯇꯒ ꯄꯥꯖꯒꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯊꯤꯌꯥꯝ ꯔꯣꯃꯦꯟꯁꯤꯡꯁꯤ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯆꯠꯂꯒ ꯃꯤꯡ ꯑꯣꯏꯅ ꯍꯪꯉꯒꯁꯨ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯐꯣꯟ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯐꯣꯟ ꯅꯝꯕꯔꯁꯤ 9366038303 ꯁꯤꯗꯩꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯑꯄꯥꯝꯕ ꯁ꯭ꯀꯜꯞꯆꯔꯒꯨꯝꯕ ꯂꯩꯔꯒꯁꯨ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ
mathang tarakpada akhoi thakachari haiba program sida akhoi akhoi society sida kitang thakatpasi hengkatlakanda positivity se khara purakpa haiba tare ko adugi damakta sinjaban adu masida ahambada yamna nakna leminaba akhoi ki miyo yamma khanjatpiraga amuktang thakatpi ini yam nakna ai thakatso hagadi aigi oja haitare oja sina oja se akhoi khongman zone 3 da laiba aduga oja Mahendra aina masina ayamba no tole takpi tambi bise aini yam thakatsaninga hairagadi aduga ina hajani okay oja sina tum guide tobirakpa somgi art ki lamda okay namngai jai adu takpi bagi the oja sida akhoi ki card se si thakachari ena iraga tang thakat minasi aduga tanja phangagati oja aduga si irakan photo tang akhoi thabirau akhoi share tawraga ina oja sak uning haitare mathang tarakpada akhoi na Manipur ki level da Manipur ki oina ko contribute tawbada esina yam ai kai na khanba interest lagi ko jaga khasi lagi okay the magi feel sigi maramda the my work maramda kitang akhoi mayam khangmina na ba share tabi magi feel se apigi kano isai sairang bai tare agi film gi agi isai gi go music kai ka si yamna haiba hai tare Manipur gi yam tang ba ja amni adu karamba isaina khwaidagi khida chakiba isai se akhoi gi ojabe tapati gi isai ama lambi sidaina sakti isai lei adu isai de khoi da je okay ngai smaina khoina Manipur gi kana no haina masak khangdabase si so khoina asagi akhoi program sida mi lesing amaga amasi unaraga khoina kana bu thagat ning bano haibaki si khangmina rakanda khoina Manipur gi mi identify taraga khoi pe bahora iba mayam sida role model oina bagi tamakta hangat saban masi haraga khoi gi thagat chari shu si lesin charani aduga loitani ki mamang sida khoi gi viewer praja haiba tareko sida message ama pin ba lailaga di bai bijay aina haijani mudi message se khoi gi thabak se khoi gi thabak ma tawba kan da ko khoi gi tang mamu tana khangaga khoi gi aina lei feel du da ko tang mamu tana haibidi ojagu masak khangaga sina tawdam sin tawidam haiba mayam leibido duga tawriba thabuk du yamna khoi gi karai phok leige haibu khangminaraga chappudo adu maina chatlaga di khoi se sum mamang thaba ngamgani khalle khoi aigi wakan natragadi khoi sum haki sum ya thabuk du yana baina sum chatkibase khoi da konadi am soirak pe am lei adu maina ije okay feel any feel da khoi se any feel pamjabasi da adugi pamjabadu da yam focus tawraga khoi ojaguri gi pausi taraga moina takpa tambi basi chupchalla kanda domam da changbadu ne kitang haira kanda tawbadu nataba yamangai masi akhoi gi ingiriba mayam nasu sigi paujel si kitang wakan khandaraga khoi ne ni pamjaba feel da mamut tana khangminna si haibani masi haraga masi gi 1001 thakachari si listen jarage thank you
ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯎꯕꯤꯕꯒꯤꯀꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛꯌꯨꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯅ ꯀꯥꯔꯠ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯊꯦꯡꯛꯌꯨꯒꯨꯝꯕ ꯍꯥꯏꯕ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯏꯕꯗꯤ ꯃꯌꯥꯝ ꯇꯝꯃꯤꯟꯅꯁꯤ ꯑꯩꯅ ꯌꯦꯛꯆꯕ ꯉꯥꯛꯇꯅꯤ ꯌꯦꯛꯄꯗꯤ ꯌꯥꯝꯅ ꯍꯩꯕꯗꯤ ꯅꯠꯆꯗꯦ ꯌꯥꯝ ꯐꯖꯩꯌꯦ ꯖꯨꯀꯣꯒꯤꯅꯤ ꯑꯗꯣ ꯁꯤꯁꯦ ꯍꯟꯗꯛ ꯃꯣꯏꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃꯗ ꯈꯜꯂꯦ ꯑꯥꯗ ꯌꯨ ꯑꯦꯁꯇ ꯑꯍꯥꯟꯕ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯄꯨꯟꯁꯤꯒꯤ ꯑꯦꯛꯖꯤꯕꯤꯁꯟꯗ ꯈꯟꯕ ꯄꯤꯛꯆꯔꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯀꯥꯔꯠ ꯑꯣꯏꯅ ꯁꯦꯝꯃꯒ ꯇꯧꯖꯕꯅꯤ ꯁꯤꯅ ꯑꯩꯒꯤ ꯀꯣꯟꯇꯦꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁ ꯑꯩꯅ ꯊꯤꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯧꯔꯤꯁꯦ ꯁꯤꯁꯨ ꯑꯩꯅ ꯑꯗꯨꯗ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩ ꯐꯣꯟꯁꯨ ꯂꯩꯔꯕꯅꯤꯅ ꯋꯥꯆꯦꯞꯇ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯝꯖꯗꯣꯏꯅꯦꯕ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ